ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯍꯤꯡꯅꯤ ꯆꯥꯎꯊꯣꯏ ꯊꯕꯛ ꯃꯐꯝꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯅꯤꯁꯥ ꯈꯥꯏꯅꯔꯤꯉꯩ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 9ꯃꯨꯛ ꯇꯥꯁꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯏꯆꯥ ꯀꯧꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ, ꯅꯈꯣꯏꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯣ? ꯑꯗꯨ ꯑꯩꯗꯤ ꯈꯪꯏ꯫ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯅꯤ꯫ ꯁꯦ ꯍꯥꯏꯅꯔꯛꯑꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯩ꯫ ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯍꯥꯏꯔꯤꯁꯤꯅ? ꯉꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯀꯔꯤ ꯅꯨꯃꯤꯠ ꯇꯥꯒꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯤ ꯅꯨꯃꯤꯠ ꯇꯥꯕꯒꯦ ꯍꯥꯏꯕꯁꯤ ꯕꯣꯏꯅꯥꯎ ꯅꯠꯇꯅ ꯆꯥꯎꯊꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯀꯣꯟꯅ ꯕꯣꯏꯅꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯑꯉꯥꯎꯕ ꯁꯥ, ꯉꯁꯤꯁꯦ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯈꯣꯏ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯈꯤꯕꯗ ꯐꯖꯅꯤ꯫ ꯑꯩꯕꯨꯗꯤ ꯌꯨꯝ ꯅꯛꯏ꯫ ꯂꯨꯔꯤꯕꯗꯤ ꯆꯥꯎꯊꯣꯏ ꯅꯪꯅꯤ꯫ ꯅꯪꯗꯤ ꯃꯌꯥꯝꯗꯒꯤꯁꯨ ꯈꯔ ꯂꯥꯞꯄꯤꯗꯣ꯫ ꯍꯣꯔꯦꯟ ꯅꯪꯅ ꯃꯌꯥꯝꯗ ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯌꯨꯒ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯠꯇ ꯁꯪ ꯎꯔꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯕꯣꯏꯅꯥꯎꯁꯨ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯃꯌꯥꯝꯗ ꯀꯔꯦꯝꯅꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯕꯣꯏꯅꯥꯎꯅ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯥꯏꯅ ꯈꯪꯖꯔꯝꯃꯒꯗꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯁꯣꯟꯅꯔꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯆꯥꯎꯊꯣꯏꯗꯤ ꯃꯌꯥꯝꯅ ꯍꯧꯒꯠꯅꯔꯕꯁꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯃꯥꯏꯗ ꯅꯣꯛꯐꯤ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯥꯟꯅꯗꯕ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯠ ꯇꯤꯟ ꯂꯩꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯂꯝꯇꯥ ꯊꯥꯡꯖꯅꯣ? ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯁꯔꯣꯏ ꯈꯥꯡꯕ ꯊꯦꯡꯅꯕꯗ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯅ ꯅꯝꯅ ꯇꯥꯟꯅꯔꯕ ꯃꯇꯝ, ꯌꯨꯝ ꯏꯪꯈꯣꯜꯐꯥꯎ ꯑꯃꯥꯡꯁꯪ ꯁꯥꯅꯕ ꯖꯒꯥꯐꯥꯎ ꯂꯩꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏꯒꯤ ꯂꯩꯐꯝꯅꯣ? ꯅꯈꯣꯏ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯨ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯆꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯖꯔꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯆꯥꯎꯊꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯌꯨ ꯈꯔ ꯍꯦꯟꯅ ꯊꯛꯆꯟꯈꯤꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯔꯩ ꯇꯨꯔꯩꯗ ꯇꯧꯔꯒ ꯉꯥꯡꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯉꯥꯡꯅꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯕꯨ ꯊꯅꯝꯃꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯀꯣꯟꯅꯗꯤ ꯆꯥꯎꯊꯣꯏ ꯃꯇꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯇꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯂꯥꯛꯀꯦ, ꯅꯪ ꯊꯣꯔꯛꯑꯣ, ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕꯤꯔꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯉꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥ ꯃꯃꯥꯅ ꯆꯥꯎꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯁꯨ ꯆꯥꯎꯊꯣꯏꯅ ꯄꯥꯏꯈꯠꯇꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯈꯪꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯂꯝꯇꯥ ꯊꯥꯡꯖꯅꯤ ꯍꯥꯏꯕ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯉꯥꯏꯍꯥꯛꯇ ꯊꯣꯔꯛꯑꯣ, ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯅꯪ ꯊꯣꯔꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯃꯐꯝꯗꯒꯤ ꯅꯈꯣꯏ ꯇꯝꯅ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯗꯔꯛꯑꯗꯕꯅꯤ꯫ ꯊꯣꯔꯛꯇꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏ ꯃꯌꯨꯝꯒꯤ ꯃꯤꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯐꯣꯟ ꯄꯨꯡꯇꯧꯗ ꯇꯧꯁꯤꯜꯂꯛꯀꯅꯨ, ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯗꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩ ꯐꯣꯟ ꯄꯥꯏꯈꯠꯂꯛꯑꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯉꯁꯤꯁꯦ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ, ꯂꯥꯛꯑꯣ, ꯏꯆꯥꯗꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ, ꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯑꯗꯨꯒ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯣ ꯍꯥꯏꯗꯅ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯃꯒ ꯏꯔꯦꯟꯖꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯆꯥꯎꯊꯣꯏ ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯐꯣꯟ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯄꯥꯏꯠ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯦꯟꯗꯁꯨ ꯆꯥꯎꯊꯣꯏ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯅ ꯃꯥꯒꯤ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯃꯆꯤꯟ ꯊꯤꯔꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯥꯅ ꯃꯃꯥꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯈꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅ ꯊꯤꯈ꯭ꯔꯦꯗ꯫ ꯃꯥꯒꯨꯝꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯕꯒꯤ ꯃꯍꯨꯠ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ 4-5 ꯐꯪꯖꯔꯝꯕꯅ ꯐꯩ ꯍꯥꯏꯗꯅ ꯃꯄꯥꯅ ꯃꯃꯥꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ꯫ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯗꯨꯁꯨ ꯃꯤ ꯇꯥꯛ ꯇꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯩ ꯌꯧꯔꯛꯀꯗꯣꯔꯦ, ꯅꯪ ꯊꯣꯔꯛꯅꯕ ꯇꯧꯔꯣ, ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ, ꯅꯪ ꯁꯨꯝ ꯎꯅꯤꯡꯗꯅ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯗꯗꯥ, ꯅꯪ ꯉꯥꯎꯔꯕꯣ? ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯑꯕꯅꯤ, ꯑꯩ ꯊꯣꯔꯛꯄ ꯉꯝꯃꯣꯏ, ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯆꯥꯎꯊꯣꯏꯁꯨ ꯃꯁꯥꯗ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ꯫
Aduga magi nupida sumna amuk hairami. O fare fare. Nangna thorokpa ngamaroi hairabanina. Ai nakhoi thongana nangi naming hauna hauna kauraki. Nang maduda thoraktaba ngamra yenge haidana Chakthoi hairami. Tasengmadi Chakthoi koiriba nupi asisu Chakthoi gi anam kanba mataw asida upai lemandabadagi khangnakhibani. Chakthoi bu karisu nungsiba natte. Chakthoi hariba nupa asisu mi wangaga masak yamna thi. Mamaisu yamna kanba miyoi amani. Asumna Chakthoi nupi edu gi taksanmanbadagi nupi edu su yamna saungna sumna khumakhi. Angawba nang thokpa tawro hairamaga phone thamki. Mataw kayasida Chakthoi di masada hingkaba makai saurami. Magi wakanda su nupi edu gi thunganda kanna loksalamaga mayumda hankragi haibagi wakalonda nupi edu na leiriba yum madomda gari thongjalakpa hurami. Tanja adu da Chakthoi gi nupi gi yum mapa daida lamlong ahum phangba mayam gi su gari ngaithong ngaisin tawnaba waiting seat ama lei. Papa adu Chakthoi na gari thawduna yoksalakpada laptangna maga khangnajariba nupi edu manba ma waiting seat adu da phamaga leiba ma Chakthoi na urakhi. Madu urubada Chakthoi su ngaihakti mapukningda penjarami wakanda su sumna khalami. Masigi nupi se aidi ki bazani adagi se man natrane mandi man kreda hoida thawjalaga yengurage haidana Chakthoi waiting seat leiriba makke yadomda yu ngauri magi gari edu thawjalakhi. Matam aduda magi nupi ga miyong mitok sap manaba nupi ama mamaido awang olaga lepaga leiramkhi. Madu urubada Chakthoi su nokpi tawraga gari dagi kumtharakhi. Aduga sumna hairami. Kari insang sarage ngasidi nang saunuko ay nangbu uning mandana lakpani. Kuiroy ngahaktani na maiga lethoga leirido ay ngonda sauriro hangami. Matam aduda nupi edu su karimata khumdi. Mamaido awang olaga lepiba khumpham adudagi masi maset amata lengamdi. Chakthoi su magi ngangbam thukpa wa pungangda ngangaga lei. Managa daida su mi mata chalamdi. Hui su pukapta kamnarakhi. Konadi Chakthoi su magi nupina wahi ama pho ngangdana tumina mamai leithoga lepaga leibaduda sumna hairakhi. Kari tawraki nangbo walanga amata ngangdi. Karaino namaido aingonda amukta onsalo amukta yenge aduga aisu yumda hankrage haidana Chakthoi magi nupigi masadu soke hek tawbada nupi edudi tamna satkhi. Waiting seat leiriba adudagi aduga Chakthoi gi gari maya daida tumina muk lepaga leikhi. Mamai nama su masamna khumjalli. Mamai tangkhai makhaktani Chakthoi na uba phanglibasi. Mataw kayasida Chakthoi su yugi nisaga sumsum wangkhalakpaga nupi eduda thoi kaino nang ngasidi nahankhegi manadi aingonda saurira karino mawng amai tawtawi phare nang su changjakhro aisu thenge yumda hankrage hairamduna Chakthoi na magi gari pait adu start hek tawbaga nupi edu su gari maningda sat laungna tongkhalakhi. Matam aduda Chakthoi su maithongda nokphet tawraga o nangi sidi ngasaidigi aingonda oinariba kaiduni pharese ahinga sida matek amata saipu pubigi aduga nakhoi thongan mapada thadabiramage haidana Chakthoi nupi edu puraga matek ama gari thawba horakhi. Tungda tongiba magi nupi edu su wa amata ngangdi. Masi lengdana gari maning aduda tuminna tongi. Gari thongna su Chakthoi na magi nupida thoi nang kari saninge kanumata leibiramge dukan budi thong loina lolamani ado asaida dukan ga hangamagadi ai nangi saningbadu leibiramage hairo nang kari saninge hangami. Matam aduda tungda tongiba magi nupi aduna Chakthoi gi narum mayada khonjen pikna pokta ngairiba angang masa chage hairakhi. Wafam aduda Chakthoi di kana maya hikalaga nonglakhi. Ngayak lerga nupi aduna mu nason pikna mi makok chage hairakhi. Asumna Chakthoi na gari thawriba serak aduda magi nupi na ngang haitaba akiba wa kaya ma Chakthoi da chage hairami. Onadi Chakthoi chu wakhalama lakhi. Karino masigi nupi sina ngasaidigi ngang sa iba wa mayam sibo asapot ahawbo kumba chage di haiti mi makok chage angang pokpada ngairiba chage hairisibo yuna ina thaga lai nisana manoina ingona sana sale masibu ngawro bazara kanadi masidi mayumda thanamage haidana Chakthoi gari mama edu leithoaga nupi dugi thungan mapatam namu gari edu thawraga lakhi. Lamben soroke nak eta leiriba huising adusu mokhoi lakpa ubada kaptuna mafam marang khangdana puksenda chenakhi. Tungda tongiba magi nupigi manam adusu apum masa mirawgumba manam ngakta chelakhi. Nupi dugi thungan get mapa yoramdaidasu Chakthoi da miyoi amana phone tawraami. Maduda Chakthoi chu lamben mayaya duda magi gari edu ngahak khamaga phone adu satuaga kana oibajanu yengami adubu angakpani magi phone tawriba misak adudi maga khangnajabi nupi edu oiramkhi.
Matam aduda Saukthoi masada kimankiduna mayung phau sisalami phol adusu mana kina paikhal ubada maga khangnajabi nupi aduna dada nang yumda yaurabo ai thorakte haidana nang saungnu ko hairakhi maduda Saukthoi su kimankiduna phol adu paina kappa horakhi Saukthoi na kappa makhol adu tabada magi nupi su nolakhi kari tawrika dada nang na hinga sida mukka pidubo hangakhi Saukthoi su kari su khumde phol adu makhuta paina Magi gari maningda tongi ba nupi adu kana oibasano haidana mamai du kina leithoga yenguba matamda nupi adu di maningon thoga phammaga leiramki adugo masa lengdana mamai du khak yengbada hangoiraba sapham amada satlaungna onthoga Saukthoi da yengakhi handakti Saukthoi masada kiba pakat tukatpana hemankhiduna khonjen kana muktang ai sire haidana kana lauramaga gari adu dagi lemai da masada bom laungna turaga gyan tadana wanthaki Handakti magi nupisu Saukthoi na laubudu phonda tabada natana mayumda phok thungan wangmadagi miyoy amana kanna laurakpagi makhol ama tarakhi madudagi nupi adusu masada swai laukhi karino masi ngasaidagi mayumda handriba mali phonda mana lauriba khonjel asiga thungandagi lauriba khonjel asiga sap mane masidi masi karino ma tawra mane haidana Saukthoi gi nupisu magi yungi miyoy sing ahing aduda haudo ami aduga thunganda thungminarakhi Matam aduda makhoi thunganagi khara laptakna sorok mai waida gariga loinana miyoy ama tarka leipa urakhi nupidugi mayumgi miyoy singnasu Saukthoi gi nupi de ibema ada gari manakta miyoy ama gyan tadana tarka leipa mali masibo nanga khangnaba mira hangakhi nupiduna amuk mani aiga khangnaba mini hojik waida ma phone tawraka yamna pakhana laubagi makhol ama takhi manakta amukta sangselaga yengusi hairami konadi nupidugi imung manung singna Mapam aduda sangselaga yenguba matamda Saukthoi di mayada tingbong karga mamito laukthok laukai pangthoktuna longthoga tarka leiramkhi mataw asida Saukthoi gi nupi su pakhalakpadagi makoi imung manunggi miyoy singa punna Saukthoi bu thangaga yum manungda pusalami nupiduna su Saukthoi gi phondagi mapa mamada call tawrami ahing aduda su nupidugi imungna maibi kauba satpasu kirami maduna Saukthoi gi mapa mamada waina maiba ma puraga thubada lau hairami Masigi matung konadi Saukthoi gi mapa mamana maiba ma puraktuna yamna pakhana lakhi masagi mataw adu ubada makhoi su kapami maiba tu na sunupi mayum aduda yamna wana lamta thangjagi ahing nongai aduda lai khoram thokhi konadi Saukthoi chu masinda kappaga laubuga urauk tharauba tawraga haugalakhi masigi matungdagi di masada gyan su tamna lakhi nupi adugi imung manunggi miyoy singnasu asumna hairakhi mana ngasai thengnarkiba jaga adu Thainagi matamdagi khara saroi ngaroi kanba mapani karigino mana lamta thangja hoba numitki ahing asida mafam aduda chatluribadi hangakhi matam aduda nupi adusu karimata khumdi Saukthoi su tumina lei nonghek nganbagadi Saukthoi su mayumda halakhi papaga mamaga dasu makhong kolaga kapami ima baba ay amuk hana numidanga thengbada chachararo ay yamna lale haidana kapami numit adudagi Saukthoi yu chak thaktuna mana hana ngausinaramba singadu loina thadokhi yumda gyan tana irenjana leiba horami magi awonba mataw sida nupi aduna su Saukthoi bu tamna nungsiba horakhi mayam wari asi matanga saida loijare mathangi wari thagalakpada mayam punna muk thengnarasi nasikidi mayam dagi kainanaba bidya laujari